ꯔꯤꯂꯤꯐ ꯀꯤ GI seat ꯌꯦꯟꯊꯣꯛꯄꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯦ꯫ ꯍꯧꯈꯤꯕ ꯃꯦ 5ꯗ ꯂꯝꯗꯝ ꯑꯁꯤꯗ ꯑꯀꯟꯕ ꯅꯣꯡ ꯑꯃꯗꯤ ꯂꯦꯟ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝ ꯀꯌꯥ ꯑꯃ ꯑꯀꯥꯏ ꯑꯇꯦꯛ ꯅꯪꯍꯟꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯌꯨꯝꯗ ꯀꯨꯞꯂꯤꯕ ꯖꯤꯡꯒ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯍꯨꯠꯄ ꯌꯥꯎꯈꯤ꯫ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯃꯔꯛꯇ ꯂꯦꯟ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯏꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯔꯤꯂꯤꯐꯀꯤ ꯇꯦꯡꯕꯥꯡ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯗ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯆꯥꯎꯊꯣꯛꯆꯈꯤ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯤꯚꯝ ꯁꯣꯛꯂꯕ ꯌꯨꯝꯕꯨ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯃꯊꯧ ꯇꯥꯕ ꯆꯦ ꯆꯥꯡ ꯍꯥꯞꯇꯨꯅ DC ꯑꯣꯐꯤꯁ ꯌꯧꯅꯕ ꯄꯤꯁꯤꯟꯅꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 19ꯅꯤ ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯣꯕ ꯌꯨꯝꯁꯤꯡ ꯀꯨꯞꯅꯕ GI seatꯇꯤ ꯌꯧꯔꯛꯇ꯭ꯔꯤ꯫ ꯌꯨꯝ ꯑꯍꯣꯕ ꯃꯅꯨꯡꯗ ꯅꯣꯡ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯊꯣꯡꯖꯨ ACꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯈꯔꯒꯤꯗꯤ GI seat ꯌꯦꯟꯊꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯑꯃꯒ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯄꯣꯠꯌꯦꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ GI seat ꯃꯁꯤꯡ ꯀꯌꯥ ꯌꯨꯝ ꯑꯃꯃꯝꯗ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯌꯥꯝꯅ ꯄꯤ, ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯃꯁꯤꯡ ꯀꯛꯊꯔꯒ ꯄꯤꯕ ꯊꯦꯡꯅꯔꯦ꯫ ꯌꯨꯝ ꯈꯔꯒꯤꯅ ꯄꯤꯔꯒ ꯌꯨꯝꯂꯣꯟꯅꯕꯗꯅ ꯄꯤꯗꯅ ꯂꯩꯕꯁꯨ ꯊꯦꯡꯅꯔꯦ꯫ ꯑꯍꯥꯟ ꯑꯀꯣꯟꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯅ ꯁꯦꯝꯗꯨꯅ ꯂꯩꯔꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯅꯠꯇꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯀꯔꯃꯤ ꯈꯔꯅ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯌꯦꯟꯕꯒꯤ ꯊꯕꯛꯁꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯑꯍꯥꯟ ꯑꯀꯣꯟ ꯈꯥꯏꯗꯅ ꯁꯤꯟ लांदꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯛꯀꯗꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯑꯁꯤ ꯂꯥꯏꯔꯕ ꯃꯤꯆꯝ ꯉꯥꯛꯇꯅꯤ꯫ ꯄꯤꯒꯗꯕ ꯂꯩꯔꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯄꯤꯊꯣꯛꯄꯤꯌꯨ, ꯄꯤꯕꯤꯔꯣꯏ ꯍꯥꯏꯔꯒꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ CMꯅ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯌꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯗꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯌꯨ, ꯃꯔꯤ ꯂꯩꯅꯕ DC ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯃꯅꯤꯡꯇꯝꯅ ꯊꯕꯛ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ DC ꯏꯝꯐꯥꯜ ꯏꯁꯅꯁꯨ ꯕꯦꯅꯤꯐꯤꯁꯤꯌꯔꯤ ꯂꯤꯁꯠꯇꯨ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯄꯕ꯭ꯂꯤꯁꯥꯏꯖ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯅꯦꯀꯦꯟ ꯁꯣꯔꯥꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫